ngasi numida wairam phongkiba tongan tongan Manipuri siphongsing amasum thokiba thawdo wathoksing dagi maruebi I pausing miyamda thamjagi hanbada kanglaipa ki maira dagi lakusaraga Manipur mausagi phibamda hanjilaknaba santi puraki hairabadi nakalani makta painariba khulaising sarenda tawba tai haina governor na phongdorakli Joy Kumar Manipur mausagi oiba tangdu leitaba phibamda hanjin hangi hairabadi lamdam asigi sing amasum tam animakta painariba khulaising sarenda tawba mathau tai haina Manipur gi governor Ajay Kumar Balana phongdorakle haina Manipur unit ki yumnam Joy Kumar na phongdokri wapam asing asi naurem thongde leiba NPP state unit ki office ta pangtokpa pawgi mifam amada wai Joy Kumar na pawmising da phongdokibani magna hai governor na phongdorakibu wapam asi ngarang NPP Manipur state unit ki thaupuba singa Manipur gi governor ga unaduna hauju Manipur oiriba phibam asi athuba matamda santi hanjilaknaba tungan hiram kya wari sanaba matamda governor na phongdorakibani governor na phongdorakpagi matung inadi Manipur gi singa masum tamani makta aini yadaba mongna pairiba khulai singasi athuba matamda surrender tawrabadi amnesty piduna makoibu ngakpigani adubu madu tawdrabadi Manipur santi puraknabagi damakta logweba thabak sapsana lokatkani Manipur tangdu leitapa purakke haiba tarabadi karigumba khara sem saba tai sem saba sida nakalani makta aini yadaba khulai sing painaribasi surrender tawgadabani madu natrabadi logweba thabak sapsana lokatkani haina su governor na phongdorakki yaiki wari sanabadu NPP ki maikedi ki governor ki mafamda thamkibu wafam singni haina paumi singda wai Joy Kumar na phongdokibadi Manipur thoklibi irang asina maram oiduna relief camp da sangjafam lawduna leiriba miyoi sing athuba matamda masa masagi mayumda hanjin handuna lehanbiu Manipur gi lifeline oiriba national highway anida apanba leitana satok jasin yahanbina ba lokhom thokpo thabak sing lokhatbiu Imphal manung amadi akoibigi lambi thonggi phibam ningthina semgo sagatpiu loinana Manipur railway ki thabak sing khumang joksina pekhatpiu haina governor da phongdokibaga loinana Manipur gi sel thunggi phibam phagatpada matieng pangna Manipur excise policy da miyeng sangbiu haibu wapam singsu governor gi maphamda phongdoram khi hairi governor gi maphamda phongdoram li wapam singasi governor gi wakhalonda hana mami sauna tarambagum pangthokpa yaba thabak sing pangthoknaba honagani haibigi thajabasu thamlangkhi hainasu pawmising da phongdokhi Amaromdana Hairok the AR gi gari sing sangsilakpada khunja sing na hauduna tandokre ngase pung taruka makai tapa matamna Hairok AC ki manungsana Hairok khangarok haina khangnariba mafam asida Assam Rifles ki gari tararom sangsilakpada prajamya mi paiba ponakre pausi tabadi gi Hairok AC ki manungda leiriba maira paibi nupi sing mathang thomjinaraktuna Assam Rifles ki gari sing adu hankinaba akanbi ho khongjing sangsingki AR gi gari tararom adu langathel Fundrai rom dagi hairo khangarok tamna sangsilakpani masing yamlaba khunja nopi singna AR gi gari singa du khudakta mafam adu thadok tuna hankinaba akanba khongjang sangsinbadagi AR gi gari singa du ngasi ayuk pung 3 makhairom taba matamda mafam adu thadok tuna sakhi hairena su pausta palakli Amaromdana athuba matamda MLA sing puna phaminaduna Anouba Leingak ama semnaba hotnaragani wai khemsan Manipur President rule thamduna suspended animation thamkraba numit tarukni matungda ngasi BJP gi MLA kharana party asigi Manipur gi president oina thaupuri bi Sarda debi gi unaduna wari sanakhre hairi wari sanaba singa sinungtul pungani rom tarak padu waida BJP gi MLA singadu nitya pachu thekta leiba BJP Manipur gi office thambal sanglen da thunakhi President Sarda debi gi wari sanaba thambal sanglen da lakhiba BJP gi MLA singadu di singjamai AC gi MLA yumnam khemsan langthawal AC gi MLA karam syama madi lamlai AC gi MLA L ibom jani MLA ahum asina thambal sanglel hegyo horakpaga paumi kharana hausuk Manipur gi rajniti gi ahongba kari lakadagi haina hangbo hangda hanagi minister Y khemsan phongdokhibadi Nongthoma Berena Minister Pam Thadokraba matung BJP gi MLA sing puna phaminaba ngamdana lakni athuba matamda MLA sing puna phaminaduna Anouba Leingak semlagani haina hanagi minister Y khemsana phongdokre wafam asingasi nungthil BJP Manipur Pradesh ki thambal sanglena party ki president Sarda ga unaba lakhibaga mari leinana pamising ga unaba matamda mangna phongdokhibani mangna hai house MLA sing gi marakta mot manada baliti MLA sing tunga na kem tawbusu leiti Anouba regional party ama semba haibadu haujikti oithokloi Anouba Leingak lakpada Anouba lusingbu lakadra haibadu di center ki lusingbu sing lepsara sanu haikena su pawsta phongdorakli Amaromdana
Ekar anida tharama popi pambi sing yandakhre lamdam asidagi mayai kabani sasing maru fongna manghananaba Manipur lengana sangsilaki war of drug ki khongjang gi manungsana Tamenglong district ki Kaimai police station gi manungsana koki singna tawa Kaimai koki village the ekar anirong gi lamna tharamba popi pambi sing Manipur police Assam Rifles forest department amadi SDO SDM tauksem gi apunba kangbu wamana ngarang hiantatuna mangan khreari amaromdana Mahiroi Kuntraga Mathoi Class 10 exam Than Kidaba School gi Founder Secretary amadi Principal gi mathakta miyeng sanglagani NRFM Impal East District ki Songbum Sairem da leiba P Namjoklong High School gi Mahiroi Kuntraga Mathoi bu sahi gi Class 10 exam thaba gi han kidaba gi matangda School gi Founder Secretary amadi Principal gi mathakta National Revolutionary Front of Manipur NRFM na miyeng sanglagani haina lob asigi Information and Publicity Secretary Sana Jauba maitaina khuyak pidunu thadorakpa chirolaman haidi Chirol asina hai Mahiroi singbo lalon pot oina urakpa Mahiroi singi boarding admission amadi form fill up ki fee sauna lauraga Mahiroi singi tampham thokpa class 9 gi horaga registration Thabi daba amadi class 10 enrollment tawdana sanglaba matam karisu khangsinadana Mahiroi singbu namthak tawduna thambiba duga exam hayeng da ngairaba matamda exam thaba yadre bon admit card piraktre haiduna taishinba Masigumba mathong huktaba thawong asibu aranba wakhalo loinana asigumba sajatsingi mathakta athingba thambaga loinana miyeng sanglagani haidi seolasin hai democracy ki fizol sesilaga capitalism sandoktuna lairiba singi e subliba India lengana otpi naibiraba khunaibo masa matomda masak thokna hingjaba ngamnaba mati ningtamba hanjin hanba haibisi NRFM ki panamnesu hairakli Pauzal pauksi eri ki topa pawna lakhiba khulai surrender taw governor Thakun Fazilaglaba Manipur gi crisis asigi khudong saba lawduna singamasum tampaki lamda lairiba miyoi sing maru oina naha sing state armory dagi masing yamlaba khulai sing amadi nongmai maru sing lut tawduna irang asida sejanabe ki mami taki basi yamna lebak thibani maram asin state asida tangdu laitaba madi santi hanjilangna ba hona bada singamasum tampakta lairiba naha sing na hairiba khulai sing asi Niam kaina paiduna violence oiba mawong season ba leptuna mari lenab state ki authority da surrender tawna ba Manipur ki governor Ajay Kumar Balana miyana phongdorakli hiramasiga mari daina Directorate of Information and Public Relations ki director NG Utam Singana ku yek piduna thadorakpa siolamagi matungina hairiba khulai singa sipai riba miyoi singa numit tare ni ki manungda mari lenabo authority da surrender taraktra badi makhata ba ain gweba akan action lokhat pa horagani hari amaramdana Governor Ajay Kumar Bala maphamani thabak tawba hore all secretariat ki akoibada parking athing mathamkhre tha asagi mapan minister oiramba N Berena CM phamdagi resign tokraba matung state asida majority oiriba BJP na Anouba lusingba ma khanba ngamdana leirakpadagi central government na president rule thamdun state asida suspended animation thamana maramoiraga state asigi executive head oiriba governor Ajay Kumar Bala Imphal gi Rajbon amasum All Secretariat Anithon Office Pambokre Governor Ajay Kumar Bala Babu Parada Lip All Secretariat Maki Nauna Hanglip Office Asi State Asigi Security Advisor Kuldip Singha IPS na State Asigi Law and Order Gi Marueba Thawdang Loba Maramna Maki Kaga Thangnana Phaminari Governor na Mahaki Anouba Ka All Secretariat Hek Thangnakibaga Loinana State Asigi Chief Secretary PK Singha Governor Gi Secretariat Asi Matiang Pangna Bunauno Official Tara Governor Secretariat deploy tawna ba khankhre haidi amaramda haujuk lairi state government asina governor gi oina advisor ani nauna haptuna government asigi administration asi ningthina salaina ba thawrang tawri haidi Manipur gi governor maki office all secretariat Imphal da hangki basina maramoiraga all secretariat ki akoibda traffic amasum parking gi athing basing nauna thamkhre haidi nasu paus ta makhata na phongdorakli